ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯆꯨꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯃꯣꯟꯕ ꯋꯥꯈꯜꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯅꯨꯡꯁꯤꯠꯅꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯥꯞꯅ ꯅꯥꯊꯩꯔꯝꯂꯕꯗꯤ ꯋꯥꯔꯧꯈꯤꯗ꯭ꯔꯥ? ꯄꯨꯟꯁꯤꯕꯨ ꯂꯥꯛꯅꯗꯨꯅ ꯁꯥꯟꯅꯩ, ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯅ ꯀꯔꯥꯏꯗꯅꯣ ꯅꯨꯡꯉꯥꯏꯕ? ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯄꯦꯟꯕ ꯉꯝꯗ꯭ꯔꯤꯕ? ꯆꯥꯎꯔꯕ ꯂꯥꯟꯐꯝ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ? ꯀꯅꯥꯅ ꯍꯦꯜꯂꯤ? ꯅꯨꯡꯁꯤꯕꯅ ꯍꯦꯟꯗꯨꯅ ꯇꯨꯡ ꯑꯣꯏꯅꯔꯝꯗꯨꯅ ꯍꯤꯡꯂꯨꯕꯗ ꯄꯨꯔꯛꯀꯗ꯭ꯔꯥ ꯁꯥꯟꯇꯤ? ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯁꯣꯛꯅꯕ ꯆꯨꯝꯒꯗ꯭ꯔꯥ? ꯇꯝꯊꯤꯔꯕ ꯂꯥꯟꯐꯝ꯫ ꯍꯟꯖꯤꯟ ꯍꯟꯖꯤन खनखी, हराउना नोके खलकपा मिको माइथोंसु हंजिनखी। कुइना खलकपा वाखल कनाना हेली? अहेनबा अमदो खनख्रबरा? खनख्रगना करम्बा? नुंगसिबगी लानफमला पुंसिगी लानफमला? खनख्रे अमदी हाइदोकते कनादा तमथोकलमदे मंगोंदसु। तामना हगोलई मसमदु संबुल ओइना पुंसिलई। फिरिपसु फमथरगलगा चाकदो मखुतना तोतपा हौरई। तामना मपीदु सुम सुम नाथरगले। फिरिपना तोतपा साकदो चानबा ngairi हाइरई असुम खंजिल निकना पेनबा ngamdaba matawni। नंगी ननाक्ता लैबना अैगी अवाबा कोकनी खल्लुबा कोकपा कोकपदी लैरमद्रे। फिरिकपा सफम हंजिल्ली अदुबु खंगसिनदा सादुना नोकफेत हाइरई। मामजौनाने हयेंग उनसे हाइरई। इबानीसु डॉक्टर चतोइनिदना अदुदा ngaक उनरसे। साउबा फरगा उनसे हाइबा ओइरमोय। माना हाइबा यादे हाइबा इन्दी हाइदुना मरी अमत्ता लैनदनबा इमाना थानबा प्रॉपर्टी गी चे अैंगोंदा सिनदोय तौरी ओइरमनी। एरोनदि अदुमाय हाइरक्तेदा अैखोइनीना सुमाय लैबसि नुंगाइति हाइ हाइये। अैसे लुहोंगबदि फंगद्रे। लुहोंगबा नुमित्ता नंगना अै लौबा लाकपदा पुण्या फैसोम सेटलगा खोहेतकी येलगा लाकपदुसु येंगनिंगी। याम पक्चगदौबसु माले। नंगी सक्तम सबानदा अैना वाखलना सागतलगा येंगबदा यामना पक्चना उई। अैगी खुदसिना नंगी ngaksamda hoktoini haidana kundo pareng lenglega nangbu ngaibadasu phanglaroi। फिरिपसु नुंसिना थेमजै। कुंदो परेंग होख्रसु सेना खाइना खिबा तमथिबा पुंसी अमगी लाइबक लौदौ सरुकने कुंदो परेंग कलक्ते। तामना कुंदो परेंगी ममलदुसु कुंदो लेंगलिबिदुना लेपनी। अमुकसु लक्नरई कजिंग लेगा उपदुदिने हयेंग फोटो सुता दमादे। तामना सु ममित ngang li नोगलई। फिरिपा तामनागी माइथोंग उरगा ममोन नोगलई। चाकतुसु इनबिरई। नुंसी पंथोंग खक्तना मनिंग थुंगबा सकपा यारमद्रे। नुंसीगी पंथोंगना खुदिंगमकनी खल्लुबा पेंदबगी पेंदबा ngakta ngaiduna leiri। हेनदुम अवा मैसा लांगहनबा ओइना थोकलब्रा? अहलसिंगी मांगोल आर्शिबाद फंगबा ngamdabana लामना इंथोक्तुना लेबना इनुंगता नुंगाइजदबनी। थमोइगी ओइबा मरीदुदा लापना लेहौबा मखोइगे पुनखिबना मखोइगी वाखलदता पेंथोकना हिंगबा ngamlude। फिरिपसु मपाबु निंगसिंगबदा मासु थमोइदो कपलिबनी। तामना थेमजिन मासु लोनना कपखी कना उहंदना। मागिदमक वाजबा मपा अदुगी यानिंगदबा मिटयेंगी वांगबदा हिंगबसे मानसु निंगमदबा पोकली। थबक हलकपा सथोकपा ngaiduna talaisaba mapado माना लापना लैखिबसिना हेना निंगसिंगबगी मचाक ओइहल्ली। अहिंग नोंगाइ सबुकतो महाक तुमदे तुमथबा यारमदे। ngasiना ahanbasu oide mafamsida lakiba numittagi asumna ahing tumaktabani nungti numitki। इंग्लसु कालेन्नी फेन अमा थारगा लैबा फाव फेनदुना उंगबदा यौखिदबा सरुकता हुमांग कांगे हाइनरिबनी। तामनाना यावनखिबदा हाना चेपलंबा नारुमदुदा हुमांग मरी कादुना समलांगना खजाइदा नपसिनबदो मखुत नामना नांथोकपै दैथोकपै तौरगा नापदे यपसिनखी। मंगोलोंदा अमुक चेपसिलई। ममांगोय मखुतुना मारई। फिरिपगी खुद थिरकपनी। खंगबना फिरिपनसु थांजिनबी मागी मखुतो फंग्रे। खुदांगदुदा पाइदुना नारुमदा चिंगसिनख्रे।
kan lauba phirepagi khutta mon onthokre mataududa nungsina yenglaga karigumba ahalsingi mayokta chalamdraba aina ngasi uba fangliba nangi mayek singba saktamse uramloi ko tamna mikup khara ngahak leiri asaba khudangduna mon oikibadunda mamai humang kitang saubugum uragle manga kitang thangatlaga koyengingi karigumba ama tapna makhut satlaga letliba moza phuri to lauthoi sanglap tasilaga humai humbi tamnagi mamai mapawaida nungsit kitang su phangsakhina bahaina marubumi da khongba uchekna nimitki maisa omchaknaba ka thekpa maisa khangli haina kappagum nongzu thada likna tamna laktakna khongba usekna kaidong pham leitre setna khainare kappagum basantari tu da khongba uchekna nungsi yening holallido harauba nungai ba phongdok seido nungsi da chekla nangi apen pen da tamzaba londin na ba khonjel se basantari tu da chekla nangna khonglakpadi leirangna zagoi sajaido hainau mapalna haikha mapalna tantha naizeido mahusada khakta natte sembiba mahakna piba ahongba taibangi khudolse chahi chama punsiba mioibada supibani kalakpana afavana kari fattabana kari khandokpa ngamdaba kokila biki khakna tawba thabakta thazaba walai aduna mahak masaso atopa magi mi ama khongbu oina biki ga satminanaba kaurami kokilana khaba aina ngarang sina kiba wa mayamdo nakong amada hapaga amadadi thadokideko lepna sumangdu da wari tawribani biki thorakpa ngairibani asoba lanpham kaya chatkadabagum ngasi ayuk ngantan hawgotlaga surjadeba lai ninglibani asengba khudai setlaga irik lukun siduna hojik phabu hongdoktri lai ningbada setluba phizoldo khabana sir amata kaukjade sir na lummaga yengo bikina lapna layu hairasu toksinaraga lummaga thabak pangthopagi video record phasna lo haiba asina chingba loina ningsingi ai kokilado maya chiksilaga chairei hey hui chi thongbo manba phungna nga kanune mi tani ne namai tu da kinna thinjil adi nang chi thongi do makta da patlaga pummaga legera ha khaba maru khitang luklaga sorry sir aina loibasina sanga gadhaga ngakta he oin tawradana khabana sir ri kadai ri gadha lawraga loiriba sanbudi yam kanabani gada di husika loinadrabani da aikoi sir sisuba phana singbra khanmani yade he kokilana wang hang manang dringi da biki thorakle wa makha tanade kokilana ingitpi khaba sumiti ni ingit hanki kokilagi manak changsili makhong soktuna biki khurummi kokila momon tawdana biki bu hugat piraga nangna mai pakpa nungai bagi paw pirakpado ai sigi phipam sida ngairam doribani hairaga lengzum da pop phurammi khabaga loinaraga khamiba amuba toyota du da kakhatkre bikina thawi GPS map yengduna phire patamna lakadaba lambi da ngaiduna laikre asengmu mafam do makti khangde adubu haizin pham khangkiba na ngairibani lamlong phangbaduda lamlong phangba haizabagi wani gari yamna chetpa mafam natte khungangi lambi ni yum khara tarabusu itak tai somna ngantana ani dusu hospital chatnaba thorai karimta sarakpa natte ultrasound su logadabana kemta charaktabani tamnana chadabani na masu charakte lamsang na wari na matam su lelammi phire pana laknai horen ultrasound lobado yatumna chaklaw thillaga lobani ado nadamni da nongmaina pan badong tobani kona chaina pharo pakhakni sat yengsilaga tamnana ultrasound lobu bu hida kapnabro hairaga google da kamaina ultrasound lawni haibduna shastorami english paba kaya thokpa natabani na zoom toraga amuk sakthok amuk pixin tawduna paba ngamda bonai matawduda machin kitang lengaga noi tamnana pamomda khutumna suraga dap haisini nangna kibase amta udriba aduna kari de kigena he yeningba aina kiba amta laitena amadi leramni khallo laite me aise maitai nongsa amomni aina kiba kanam laite kanam ta kide
ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯠ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯑꯗꯩ ꯕꯤꯀꯤ ꯅꯣꯡꯃꯩꯗꯨ ꯂꯣꯛ ꯆꯤꯡꯉꯒ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯃꯈꯣꯏꯅ ꯊꯠꯂꯤꯕ ꯀꯥꯔꯗꯨꯗꯒꯤ ꯑꯦꯔꯣꯟ ꯀꯨꯝꯊꯔꯛꯏ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯕꯤꯀꯤ ꯅꯣꯡꯃꯩ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯉꯛꯅꯁꯨ ꯌꯦꯡꯉꯤ ꯐꯤꯔꯦꯞꯄꯅ ꯊꯧꯈꯤꯕ ꯒꯥꯔꯤꯅꯤ ꯃꯤꯁꯛ ꯑꯣꯟꯅꯔꯝꯕꯗꯨꯗ ꯉꯛꯏ ꯉꯁꯥꯏ ꯂꯝꯂꯣꯡ ꯐꯥꯡꯕꯗ ꯁꯥꯏꯠ ꯑꯃꯗ ꯊꯧꯈꯤꯕ ꯋꯥꯏꯠ ꯀꯂꯔꯒꯤ ꯒꯥꯔꯤꯗꯣ ꯑꯣꯏꯔꯝꯃꯅꯤ ꯆꯤꯡꯅꯔꯛꯏ ꯃꯥ ꯀꯨꯝꯊꯕ ꯌꯥꯔꯣꯏ ꯈꯟꯕꯅ ꯈꯥꯕꯅ ꯑꯣꯏꯅ ꯀꯨꯝꯊꯈꯤ ꯈꯥꯕꯅ ꯒꯥꯔꯤꯁꯦ ꯕꯦꯔꯥ ꯇꯧꯈ꯭ꯔꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯇꯥꯃꯣ ꯐꯤꯕꯝ ꯌꯦꯡꯂꯨꯔꯗꯤ ꯈꯔ ꯍꯅꯨꯔꯕꯅꯤ ꯀꯌꯥ ꯅꯍꯥ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯈꯪꯗꯨꯗ ꯇꯥꯃꯣ ꯀꯧꯔꯛꯄꯗ ꯏꯈꯪꯕꯨ ꯈꯪꯉꯤ ꯑꯦꯔꯣꯟꯅ ꯒꯥꯔꯤ ꯌꯥꯗ꯭ꯔꯒ ꯃꯤ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯊꯧꯖꯤꯜꯂꯛꯏꯁꯤꯕꯨ ꯇꯥꯃꯣ ꯍꯦꯟꯀꯠꯀꯦ ꯇꯧꯕꯗ ꯁꯣꯏꯈꯤꯕꯅꯤ ꯑꯦꯔꯣꯟꯁꯨ ꯍꯅꯨꯕꯗꯨꯅ ꯇꯥꯃꯣ ꯀꯥꯏ ꯀꯧꯁꯤꯜꯂꯛꯄꯗ ꯑꯍꯜ ꯁꯥꯈ꯭ꯔꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡꯅ ꯒꯥꯔꯤ ꯀꯟꯅ ꯀꯟꯅ ꯊꯧꯒꯅꯨꯀꯣ ꯁꯣꯏꯔꯒꯗꯤ ꯄꯨꯂꯞꯅ ꯍꯦꯛ ꯁꯣꯛꯇꯣꯏꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯗꯨꯅ ꯑꯦꯔꯣꯟ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯧꯈꯤ ꯈꯥꯕꯁꯨ ꯀꯥꯈꯠꯂꯛꯏ ꯃꯃꯥꯏ ꯂꯩꯗꯨꯅ ꯕꯤꯀꯤꯅ ꯒꯥꯔꯤ ꯊꯧꯏ ꯈꯥꯕꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯈꯪꯗꯅ ꯒꯥꯔꯤ ꯑꯦꯛꯆꯦꯟꯖ ꯇꯧꯅꯔꯖꯥꯠꯂꯥ ꯒꯥꯔꯤꯗꯤ ꯐꯤꯔꯦꯞꯄꯒꯤꯅꯤ ꯊꯧꯔꯛꯏꯁꯤꯅ ꯃꯃꯥꯟꯅꯕꯅꯤ ꯕꯤꯀꯤꯅ ꯅꯪꯅ ꯇꯥꯛꯊꯣꯛꯑ ꯈꯪꯗꯧ ꯉꯥꯏꯔꯦ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯥꯛꯊꯣꯛꯇꯣꯏꯕ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯖꯅ ꯊꯝꯃꯤꯕ ꯃꯤꯁꯛꯅꯤꯅꯦ ꯈꯪꯉꯕ ꯕꯣꯟꯗꯨ ꯕꯤꯀꯤ ꯍꯦꯟꯗꯜ ꯆꯦꯠꯅ ꯄꯥꯏꯔꯒ ꯒꯣꯂꯥꯏꯗꯨ ꯁꯠ ꯂꯥꯎꯅ ꯂꯩꯕꯗ ꯈꯥꯕ ꯆꯦꯞꯇꯨꯅ ꯇꯨꯁꯤꯜꯂꯤ ꯏꯊꯛ ꯊꯛꯀꯅ ꯐꯠ ꯍꯧꯒꯠꯂꯛꯂꯒ ꯈꯧꯗꯦꯝꯗꯨꯅ ꯆꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕ ꯈꯥꯕꯒꯤ ꯆꯤꯝꯕꯥꯜ ꯕꯤꯀꯤꯒꯤ ꯃꯑꯣꯡꯅ ꯊꯠꯈ꯭ꯔꯦ ꯃꯕꯨꯛ ꯐꯠꯇ꯭ꯔꯁꯨ ꯃꯤ ꯀꯤꯒꯟꯕꯅꯤ ꯇꯧꯁꯤꯟꯅꯕ ꯍꯩꯕꯅꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯩꯕꯅꯤ ꯑꯗꯨꯕꯨ ꯑꯄꯪꯕꯅꯤ ꯄꯪꯉꯤ ꯍꯥꯏꯔꯕꯁꯨ ꯁꯦꯜꯅ ꯄꯦꯟꯅ ꯃꯆꯤꯟꯅ ꯊꯣꯝꯖꯤꯟꯈꯤꯕꯗ ꯃꯆꯤꯟꯕꯥꯜꯗꯒꯤ ꯋꯥ ꯑꯃꯠꯇ ꯊꯣꯛꯎ ꯌꯥꯗꯕ ꯈꯥꯕꯅꯤ ꯁꯣꯝꯗꯁꯨ ꯑꯦꯔꯣꯟꯅ ꯑꯣꯏꯜ ꯄꯝ ꯑꯃꯗ ꯆꯪꯗꯨꯅ ꯊꯥꯎ ꯍꯥꯜꯂꯤ ꯑꯦꯔꯣꯟꯅ ꯉꯟꯇꯥꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯕ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯅꯥꯀꯟ ꯑꯃ ꯀꯥꯏꯕꯗꯣ ꯃꯦꯟꯁꯤꯟꯒꯦ ꯊꯥꯎꯁꯨ ꯍꯥꯟꯒꯦ ꯍꯥꯏꯕꯗꯒꯤ ꯑꯦꯔꯣꯟꯅ ꯒꯥꯔꯤꯒꯤ ꯊꯥꯎꯗꯣ ꯃꯥ ꯍꯜꯂꯛꯀꯦ ꯑꯅꯤꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯧꯕꯅꯤꯅ ꯃꯕꯥꯅꯤꯅ ꯍꯥꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯁꯤꯟꯗꯣꯛꯅꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯨꯔꯦ ꯍꯣꯇꯦꯜꯗꯁꯨ ꯆꯪꯉꯒ ꯆꯥꯒ ꯇꯟꯒ ꯆꯥꯗꯨꯅ ꯍꯜꯂꯛꯏ ꯇꯥꯝꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯤ ꯀꯅꯥꯝꯇ ꯊꯣꯔꯛꯇꯦ ꯌꯨꯝꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ ꯇꯤꯂꯣꯅ ꯄꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯦ ꯄꯥꯕꯨꯡ ꯂꯩꯈꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯏ ꯄꯥꯕꯨꯡꯒ ꯎꯅꯔꯝꯒꯦꯅ ꯆꯪꯉꯛꯀꯅꯨ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏ ꯖꯥꯠꯂꯥ ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯆꯪꯉꯛꯑꯣꯏꯗ ꯍꯩꯃ ꯍꯩꯃ ꯅꯦꯅꯦ ꯊꯣꯛꯂꯛꯀꯦ ꯂꯩꯔꯝꯃꯨꯀꯣ ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯀꯧꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯈꯛꯇꯪꯗꯤ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅꯦ ꯅꯪꯕꯣ ꯃꯐꯝ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯝꯗꯦꯅꯦ ꯐꯔꯦ ꯑꯩ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯝꯆꯧꯗ ꯇꯧꯔꯒꯦ ꯃꯥꯝꯆꯧꯒ ꯎꯅꯗꯧꯁꯨ ꯂꯩꯕꯅꯤ ꯇꯥꯝꯅꯥꯅ ꯃꯥꯝꯆꯧ ꯀꯧꯕꯗ ꯃꯥꯒꯤꯁꯨ ꯃꯥꯝꯆꯧ ꯑꯣꯟꯈ꯭ꯔꯦ ꯃꯤꯡꯒꯧꯁꯦ ꯇꯤꯂꯣꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯂꯥꯛꯑꯝꯀꯣꯈꯣ ꯅꯦꯅꯦꯒ ꯎꯅꯈꯤꯁꯤ ꯍꯣꯏ ꯏꯅꯦ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯀꯨꯟꯖꯣꯗ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯄꯥꯏꯔꯛꯏ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕꯅ ꯃꯐꯝꯗꯨꯁꯨ ꯇꯥꯛꯂꯛꯂꯦ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯏꯅꯦꯒ ꯂꯩꯔꯝꯕ ꯇꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯉꯥꯛ ꯂꯩꯔꯝꯒꯦꯔꯣ ꯃꯥꯝꯆꯧ ꯃꯅꯥꯛ ꯆꯠꯄꯗꯣ ꯒꯥꯔꯤ ꯌꯥꯝ ꯁꯥꯡꯅ ꯇꯣꯡꯉꯤ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯃꯥꯝꯆꯧꯒ ꯎꯅꯅꯤꯡꯉꯤ ꯃꯥꯅꯁꯨ ꯑꯩ ꯌꯥꯎꯍꯟꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯗꯤ ꯄꯨꯟ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯄ ꯃꯐꯝꯂꯣꯝꯗ ꯂꯥꯛꯄꯅ ꯌꯧꯔꯛꯂꯦ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃꯗꯅꯤ ꯕꯨꯛ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯈꯤꯕꯒꯤꯔ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯤ ꯂꯩꯕ ꯎꯔꯝꯗꯦ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯃꯤ ꯂꯥꯛꯅꯗꯕꯒꯤꯔ ꯑꯃꯗꯤ ꯑꯣꯏꯔꯦ ꯖꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯕ ꯎꯕꯗ ꯐꯤꯔꯦꯞꯄꯗꯣ ꯃꯤꯍꯨꯜꯗꯤ ꯈꯤꯇꯪ ꯆꯦꯟꯒꯨꯝ ꯆꯦꯡꯒꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯤ ꯀꯨꯝꯊꯔꯛꯏ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯀꯨꯟꯖꯣ ꯂꯥꯞꯅ ꯃꯇꯣꯝꯇ ꯂꯦꯞꯄꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯖꯣꯏꯅ ꯅꯛꯁꯤꯟꯕ ꯂꯣꯏꯅ ꯎꯔꯦ ꯂꯥꯛꯄꯗ ꯌꯧꯅꯔꯛꯇ ꯉꯥꯏꯔꯤꯕꯒꯤ ꯐꯤꯕꯝꯅꯤ ꯇꯥꯝꯅꯥꯅ ꯄꯥꯕꯨꯡꯗ ꯈꯣꯏꯔꯝꯃꯨꯔꯥ ꯈꯣꯏꯔꯝꯃꯨ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯍꯧꯅꯗꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯛꯑꯁꯨ ꯇꯥꯝꯅꯥ ꯀꯩꯁꯨ ꯈꯟꯗ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯁꯣꯟꯊꯒꯟꯕꯤ ꯇꯥꯍꯜꯂꯛꯑꯦ ꯃꯥꯅ ꯐꯤꯔꯦꯞꯄꯁꯨ ꯃꯃꯣꯟ ꯅꯣꯛꯏ ꯌꯧꯁꯤꯜꯂꯛꯏ ꯇꯥꯝꯅꯥꯅ ꯃꯀꯨꯒꯤ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯕꯗ ꯖꯣꯏ ꯂꯦꯞꯄꯗꯨ ꯁꯠ ꯍꯟꯗꯣꯛꯈꯤ ꯐꯤꯔꯦꯞꯄ ꯊꯃꯣꯏꯗ ꯈꯤꯇꯪ ꯆꯩꯅꯥ ꯐꯥꯎꯏ ꯇꯥꯝꯅꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ
ꯖꯣꯏꯁꯨ ꯃꯥꯅ ꯑꯣꯏꯍꯟꯕꯅꯤ ꯃꯈꯜꯂꯤ ꯀꯨꯟꯖꯣ ꯏꯆꯝ ꯆꯝꯊꯣꯛꯅ ꯏꯇꯥꯎ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯅꯔꯁꯤ ꯖꯣꯏꯅ ꯖꯣꯏꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯖꯔꯕꯁꯨ ꯋꯥꯁꯛꯇꯤ ꯉꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯁꯨ ꯋꯥꯁꯛ ꯄꯪꯁꯛꯇ ꯁꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯇꯥꯝꯅꯥꯗꯤ ꯖꯣꯏꯒꯤ ꯋꯥꯉꯥꯡ ꯑꯁꯥꯎꯕ ꯃꯇꯧꯗ ꯃꯌꯨꯝꯗꯒꯤ ꯁꯤ ꯍꯥꯏꯒꯅꯤ ꯁꯤ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯂꯥꯛꯄ ꯋꯥ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯄꯥꯕꯨꯡ ꯍꯧꯈꯤꯕ ꯃꯌꯥꯝꯗ ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯅꯆꯥꯒ ꯅꯃꯧꯒ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯏꯃꯨꯡ ꯑꯃꯈꯛꯇꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯅꯆꯥꯅ ꯄꯥꯝꯗꯦ ꯖꯣꯏꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯁꯨ ꯋꯥꯁꯛꯈ꯭ꯔꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛꯁꯤꯒꯤ ꯏ ꯃꯔꯤ ꯑꯃꯠꯇ ꯑꯩꯒꯤ ꯏ ꯃꯔꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯣꯏ ꯍꯥꯏꯅ ꯖꯣꯏ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯊꯃꯣꯏ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯉꯥꯛꯄꯤꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯒ ꯏꯔꯥꯜ ꯁꯤꯔꯝꯕ ꯏꯌꯥꯗ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ 100ꯔꯛ ꯍꯥꯏꯔꯁꯨ ꯑꯩꯅ 1000ꯂꯛ ꯔꯤꯖꯦꯛ ꯇꯧꯒꯅꯤ ꯐꯤꯔꯦꯞꯄꯁꯨ ꯃꯃꯤꯠ ꯈꯤꯇꯪ ꯉꯥꯡꯉꯤ ꯃꯄꯥꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯆꯦꯠꯄ ꯊꯃꯣꯏꯗꯨꯗ ꯐꯔꯦ ꯄꯥꯕꯨꯡꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕ ꯉꯝꯃꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯆꯥꯅ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯀꯨꯟꯖꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯇꯥꯎꯅ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯁꯦ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯕꯁꯦ ꯑꯗꯨꯅ ꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯄꯣꯠꯁꯤꯃꯗꯤ ꯃꯥꯝꯆꯧꯅ ꯁꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯁꯦ ꯃꯁꯤ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯆꯦ ꯍꯥꯞꯄ ꯐꯥꯏꯜꯗꯣ ꯇꯥꯝꯅꯥꯗ ꯄꯤꯔꯛꯏ ꯂꯧꯁꯤꯜꯂꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯊꯝꯖꯤꯟꯖꯔꯣ ꯅꯈꯣꯏꯁꯨ ꯌꯨꯝ ꯂꯦꯞꯆꯥꯔ ꯇꯝꯂꯕꯅꯤꯅ ꯇꯨꯡꯒꯤ ꯍꯣꯠꯅꯖꯔꯣ ꯑꯩꯅ ꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯂꯦ ꯅꯣꯏꯗ ꯑꯃꯨꯛ ꯁꯤꯟꯅꯔꯒꯦ ꯇꯥꯝꯅꯥ ꯏꯔꯥ ꯈꯤꯇꯪ ꯊꯥꯡꯅ ꯇꯞꯅ ꯀꯧꯖꯩ ꯃꯥꯝꯆꯧ ꯀꯨꯟꯖꯣꯅ ꯃꯈꯨꯠꯇꯨꯅ ꯅꯝꯗꯨꯅ ꯁꯤꯟꯅꯕꯤꯔꯒ ꯐꯔꯦ ꯅꯕꯥꯅꯤ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒꯅꯦ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯈꯤꯒꯦ ꯐꯤꯔꯦꯞꯄꯁꯨ ꯃꯄꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥꯔꯧꯅ ꯇꯥꯝꯅꯥꯗ ꯆꯠꯁꯤ ꯃꯥꯡ ꯊꯥꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤ ꯇꯥꯝꯅꯥꯁꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯐꯤꯔꯦꯞꯄꯅ ꯇꯨꯡꯋꯥꯏꯗ ꯃꯥꯕꯨ ꯁꯥꯎꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯁꯤ ꯃꯥꯕꯨ ꯊꯃꯣꯏꯅ ꯈꯥꯝꯕꯒꯨꯝ ꯃꯉꯣꯟꯗꯗꯤ ꯐꯥꯎꯏ ꯍꯟꯅ ꯌꯦꯡꯂꯝꯈꯣ ꯀꯧꯔꯛꯄꯒꯨꯝꯅ ꯆꯞ ꯂꯦꯞꯄꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯣꯟꯁꯤꯜꯂꯤ ꯇꯥꯅꯥꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯔꯛꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯗꯕ ꯁꯥꯕ ꯃꯇꯧꯁꯨ ꯎꯔꯦ ꯆꯠꯂꯝꯕꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯆꯪꯁꯤꯟꯈꯤ ꯐꯤꯔꯦꯞꯄꯁꯨ ꯉꯛꯆꯥꯅꯩ ꯃꯇꯨꯡ ꯏꯟꯅꯩ ꯇꯥꯝꯅꯥꯅ ꯀꯨꯟꯖꯣꯒꯤ ꯃꯈꯨꯠꯇ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯐꯥꯏꯜꯗꯨ ꯁꯤꯟꯅꯩ ꯃꯥꯝꯆꯧ ꯁꯤꯒꯤ ꯆꯦꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯝꯆꯧꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩ ꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯈꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯦꯟꯅꯕꯒꯤ ꯁꯦꯟꯅꯕꯤꯕ ꯃꯥꯝꯆꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯦꯟꯅꯕꯤꯔꯣ ꯁꯤ ꯐꯥꯎꯕ ꯃꯥꯝꯆꯧꯅ ꯑꯩꯒꯤꯗꯃꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯇꯦ ꯕꯦꯝꯃ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯃꯀꯥꯟꯗ ꯁꯤꯟꯅꯒꯦꯅ ꯊꯝꯕꯅꯤ ꯅꯪꯒꯤ ꯏꯃꯥꯅ ꯏꯔꯝꯕ ꯋꯤꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯍꯤꯡꯂꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤꯅꯤ ꯑꯗꯨꯒ ꯂꯟ ꯊꯨꯝꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯈꯤꯕꯗ ꯅꯪꯒꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯊꯣꯛꯄꯁꯦ ꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯗꯦ ꯅꯪꯅ ꯀꯠꯊꯣꯛꯅꯤꯡꯕ ꯃꯐꯝꯗ ꯀꯠꯊꯣꯛꯈ꯭ꯔꯣ ꯃꯥꯝꯆꯧꯗ ꯁꯤꯟꯅꯔꯝꯂꯅꯨ ꯇꯥꯝꯅꯥ ꯏꯔꯥ ꯆꯦꯜꯂꯛꯏ ꯖꯣꯏꯗ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯂꯒ ꯐꯤꯔꯦꯞꯄꯗ ꯅꯥꯟꯊꯕ ꯉꯝꯗ꯭ꯔꯕ ꯏꯔꯥ ꯇꯨꯡꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯁꯦꯝꯗꯨꯅ ꯇꯥꯝꯅꯥꯅ ꯖꯣꯏꯗ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯆꯪꯉꯨꯕ ꯃꯐꯝꯗ ꯑꯩꯒꯤ ꯐꯤꯗꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯄꯥꯕꯨꯡꯒꯤ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯐꯤꯗꯥ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯣꯟꯅ ꯀꯞꯄꯝꯃꯤ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯏꯔꯥ ꯊꯥꯡꯂꯒ ꯌꯦꯡꯂꯛꯏ ꯃꯥꯅ ꯂꯣꯟꯅ ꯀꯞꯄ ꯇꯥꯝꯅꯥꯅ ꯎꯔꯝꯕꯗ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯟꯊꯔꯛꯂꯦ ꯑꯗꯨꯕꯨ ꯃꯄꯥ ꯇꯥꯍꯟꯅꯤꯡꯗꯕꯅ ꯇꯥꯝꯅꯥꯕꯨ ꯈꯥꯝꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯇꯥꯝꯅꯥꯅ ꯈꯥꯝꯃꯛꯀꯅꯨ ꯃꯇꯥꯒꯨꯝ ꯈꯤꯇꯪꯈꯛ ꯃꯁꯥ ꯂꯦꯡꯈꯤꯕꯗ ꯐꯤꯔꯦꯞꯄ ꯆꯪꯁꯤꯟꯕꯁꯨ ꯉꯝꯃꯨꯗ ꯇꯥꯝꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯩ ꯎꯗꯕ ꯇꯥꯟꯖꯥꯗ ꯂꯣꯟ ꯎꯪꯗꯨꯅꯁꯨ ꯐꯝꯂꯝꯃꯤ ꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯔꯒ ꯂꯩꯇꯦ
ꯊꯕꯛ ꯄꯪꯁꯨꯗ ꯁꯨꯗꯨꯅ ꯃꯁꯥꯕꯨ ꯆꯤꯜꯍꯜꯂꯤ ꯄꯥꯕꯨꯡꯗꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯁꯨꯐꯥꯎ ꯐꯥꯎꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯠꯊꯣꯛꯂꯒꯦ ꯂꯦꯞꯄꯤ ꯇꯥꯝꯅꯥ ꯅꯪ ꯉꯥꯎꯔꯕ ꯇꯥꯝꯅꯥ ꯀꯨꯟꯖꯣꯗꯤ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯛꯏ ꯖꯣꯏ ꯈꯛꯇꯅꯤ ꯐꯤꯕꯝ ꯍꯣꯡꯗꯕ ꯇꯥꯝꯅꯥꯁꯨ ꯍꯤꯛ ꯀꯞꯄꯨꯔꯒ ꯁꯠ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯁꯦꯝꯂꯒ ꯐꯤꯔꯦꯞꯄꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤꯗꯤ ꯂꯥꯜꯂꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯟꯐꯝꯗ ꯅꯪꯕꯨ ꯄꯨꯕꯁꯨ ꯑꯩ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕꯗ ꯅꯪꯕꯨ ꯁꯣꯛꯈ꯭ꯔꯕꯗꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯦꯞꯄꯒꯤ ꯄꯥꯡꯒꯜꯁꯨ ꯃꯥꯡꯈꯤꯅꯤ ꯑꯗꯨꯒ ꯑꯍꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯒ ꯅꯪ ꯑꯩ ꯈꯛꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯕꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯅꯪ ꯑꯩꯒꯤ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯦ ꯑꯩꯅ ꯑꯅꯝ ꯀꯟꯗꯨꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯈꯤꯕꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯄꯣꯛꯄꯗꯩꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯉꯛꯇ꯭ꯔꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒ ꯅꯣꯡꯃꯈꯛ ꯑꯣꯏꯔꯁꯨ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯖꯒꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯕꯗ ꯑꯩꯅ ꯌꯥꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯁꯨ ꯅꯨꯡꯁꯤꯕꯅ ꯄꯦꯜꯍꯟꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯥꯟꯅꯒꯨꯝ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨ ꯌꯥꯔꯣꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯁꯤꯔꯥ ꯀꯨꯟꯖꯣꯅ ꯕꯦꯃꯥ ꯃꯥꯝꯆꯧꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯕꯨ ꯆꯤꯡꯁꯤꯟꯕ ꯄꯥꯝꯈꯤꯗꯕꯁꯨ ꯁꯤꯒꯤꯅꯤ ꯅꯪꯅ ꯉꯔꯥꯡ ꯂꯣꯟꯅ ꯃꯥꯝꯆꯧꯗ ꯀꯣꯜ ꯇꯧꯔꯛꯄꯗ ꯃꯥꯝꯆꯧꯅ ꯀꯌꯥꯝ ꯍꯔꯥꯎꯏ ꯅꯪꯒꯤ ꯐꯤꯔꯦꯞꯇꯨꯃꯛ ꯃꯥꯝꯆꯧꯅ ꯊꯥꯒꯠꯈꯤꯕꯅꯤ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯗ ꯉꯛꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯉꯔꯥꯡ ꯃꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯝꯅꯥꯁꯨ ꯇꯨꯝꯗꯕꯅ ꯍꯧꯒꯠꯂꯒ ꯂꯣꯟꯅ ꯀꯨꯟꯖꯣꯗ ꯐꯣꯟ ꯇꯧꯕ ꯑꯣꯏꯔꯝꯈꯤ ꯃꯤꯀꯨꯞꯇꯨꯗꯅꯤ ꯃꯥꯏꯀꯩ ꯈꯪꯗꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯏꯁꯤꯜꯂꯛꯈꯤ ꯃꯈꯣꯜ ꯇꯥꯈꯤ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯦꯡꯅꯕꯒꯤ ꯇꯟꯖꯥ ꯐꯪꯕ ꯅꯠꯇꯦ ꯌꯥꯡꯈ꯭ꯔꯕ ꯃꯔꯨꯅꯤ ꯃꯈꯣꯜꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯦꯝ ꯇꯝꯈꯤꯕ ꯃꯐꯝꯗꯨꯗ ꯄꯥꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯎ ꯍꯥꯏꯕ ꯌꯥꯔꯤꯕꯅꯤ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤꯕꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯇꯥꯝꯅꯥꯗ ꯄꯥꯟꯒꯗꯕ ꯃꯔꯨꯗꯣ ꯐꯤꯔꯦꯞꯄꯒꯤ ꯅꯪꯒꯟꯗ ꯑꯣꯏꯅ ꯍꯨꯠꯆꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇꯨꯗ ꯐꯤꯔꯦꯞꯄꯁꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯌꯥꯝ ꯄꯨꯂꯞꯇ ꯀꯧꯏ ꯐꯤꯔꯦꯞꯄꯕꯨ ꯄꯥꯈꯠꯅ ꯖꯣꯏꯅ ꯃꯆꯥꯕꯨ ꯀꯞꯇꯨꯅ ꯉꯥꯈꯠꯄꯤꯔꯒ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ ꯖꯣꯏꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯏ ꯄꯤꯕꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯨꯟꯖꯣꯒꯤ ꯒꯥꯔꯤ ꯃꯥꯅ ꯊꯧꯔꯛꯄꯅ ꯃꯥꯁꯨ ꯃꯐꯝꯗꯨꯗ ꯂꯩꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯌꯥꯎꯔꯨꯗꯦ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕꯅꯤ ꯈꯔ ꯇꯥꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯂꯝꯕ ꯃꯤꯁꯛꯇꯨ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯑꯁꯣꯛꯄ ꯃꯤ ꯍꯨꯟꯗꯣꯛꯂꯒ ꯇꯥꯟꯅꯔꯨꯕꯁꯨ ꯌꯥꯕ ꯇꯟꯖꯥ ꯑꯃꯠꯇ ꯑꯣꯏꯅꯈꯤꯗꯦ ꯐꯤꯔꯦꯞꯄꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯑꯣꯏꯅ ꯃꯥꯅ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯔꯒ ꯄꯥꯈꯠꯅ ꯀꯞꯆꯩ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯃꯃꯤꯎꯜ ꯃꯥꯡꯅꯈꯤ ꯖꯣꯏꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯄꯤꯕꯥꯅ ꯍꯥꯞꯀꯠꯂꯤ ꯑꯗꯨꯕꯨ ꯖꯣꯏꯅ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ ꯇꯥꯝꯅꯥ ꯀꯨꯟꯖꯣ ꯄꯤꯕꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯐꯤꯔꯦꯞꯄꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯇꯥꯝꯅꯥ ꯀꯞꯄꯒ ꯌꯦꯡꯍꯧꯔꯤ ꯃꯄꯥꯜ ꯊꯣꯡꯗ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯁꯣꯟꯖꯈꯤ ꯁꯦꯂꯨꯡꯕꯥ ꯅꯪ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯅꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯦ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯣ ꯃꯤꯅꯝꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯅꯪꯒꯤ ꯑꯍꯤꯡꯕ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯗꯤ ꯁꯤ ꯈꯛꯇꯅꯤ